Bishnupur district ki Tronglaobi Da Chatliba Asigi Tang Amadi Lonnabagi Ahing Nongyai MATUNG MAMAGA TUMMINNARIBA PIKLIBA MACHA ANIBU BOM KAPSINDUNA HATKHIBA AMADI APOKPI MAMABUNA ASOK APAN NANGHANKHIBA AMADI THOUDOK ADUDA PENNADRABA MIYAMNA ANAKPADA LEIBA CRPF ki posta CHANGSILLAKPADA NONGMEI KAPTHORAKPAGI KHUDAKTA MICHAM SIKHIBA AMADI KAYAMANA ASOK APAN NANGHANKHIBA THOUDOK ADUBU National People's Party NPP MANIPUR State Unit na kanna yaning phongdorakli Party Asigi Senior Vice President Dr. PS Zilla Sanana Kudek Piduna THOUDOKPA Cherolamada LEIBA PIKLIBA Angangani ki mafamda awaba phongdorakpaga loinana LEIBA kaya sing adugi awabada party asina saruk chauna yari hairi masigi mathakta tha asigi tarukta ukrul district ki sina kaithelda nongmei amadi bom na chingba kaya kapsinduna mafam aduna leijariba micham singbu aki tujungma pokhankiba thodong adubusu condemn tarakli thokliba thodok sing asi kanana karigidamak thokhanbano amadi thodok sing asi de chenaribe meyoi sing adu lengak asina tigatuna matik chaba logi oiba cherak fangan biyo hainasu NPP Manipur State Unit ki mai kai digi taksilakle